ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ. ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ. ꯋꯥꯔꯤꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯇꯣꯝꯕ ꯈꯨꯃꯟ. ꯐꯔꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯋꯥꯔꯤ ꯑꯁꯤ ꯂꯥꯟꯊꯣꯛꯆꯔꯛꯂꯒꯦ. ꯋꯥꯔꯤꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ-ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ. ꯑꯩꯒꯤ ꯃꯤꯡꯁꯤ ꯇꯣꯝꯕ ꯀꯧꯖꯩ. ꯑꯩ ꯑꯔꯥꯞꯄ ꯈꯨꯜ ꯑꯃꯗꯒꯤꯅꯤ. ꯏꯆꯤꯟ-ꯏꯅꯥꯎꯁꯨ ꯑꯅꯤ ꯁꯨꯗꯦ, ꯏꯊꯟꯇꯅꯤ. ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯃꯁꯥ ꯂꯣꯏꯅ ꯁꯣꯟꯖꯤꯜꯂꯛꯑꯦ. ꯕꯕꯥꯁꯤ ꯍꯥꯟꯅ ꯑꯥꯔꯃꯤ ꯑꯣꯏꯅ ꯊꯕꯛ ꯄꯨꯔꯝꯃꯤ. ꯍꯧꯖꯤꯛꯇꯤ ꯃꯁꯥ ꯁꯣꯜꯂꯕꯅꯤꯅ ꯄꯦꯟꯁꯤꯟ ꯆꯠꯂꯦ. ꯑꯩꯁꯨ ꯊꯕꯛ ꯇꯧꯕꯒꯤ ꯋꯥꯈꯜꯗꯤ ꯀꯌꯥ ꯂꯩꯈꯤꯗꯦ. ꯃꯔꯝꯗꯤ ꯕꯕꯥꯒꯤ ꯄꯦꯟꯁꯤꯜꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄꯅ ꯄꯩꯁꯥꯗꯨꯅ ꯌꯨꯝ ꯄꯨꯕ ꯑꯃꯗꯤ ꯑꯩꯒꯤ ꯈꯣꯔꯁꯇꯤ ꯑꯗꯨꯝ ꯀꯣꯟꯅꯔꯝꯃꯤ. ꯅꯣꯡꯃ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ ꯅꯪꯕꯨ ꯊꯕꯛ ꯑꯃ ꯇꯧꯅꯕ ꯇꯧꯍꯧꯅꯦ. ꯏꯄꯥ ꯂꯩꯔꯤꯉꯩꯁꯤꯗ. ꯍꯌꯦꯡ ꯅꯃꯥ-ꯅꯄꯥ ꯑꯩꯈꯣꯏꯅ ꯂꯩꯇ꯭ꯔꯕ ꯃꯇꯝꯗ ꯅꯪꯕꯨ ꯀꯝꯗꯧꯗꯣꯏꯅꯣ? ꯑꯩꯈꯣꯏꯗꯤ ꯑꯍꯟꯒꯤ ꯃꯇꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯕꯅꯤ. ꯋꯥꯈꯜ ꯈꯔꯗꯤ ꯇꯥꯕ ꯌꯥꯔꯕꯅꯤꯀꯣ." ꯑꯩꯁꯨ ꯕꯕꯥꯒꯤ ꯋꯥꯗꯨꯗ, "ꯍꯣꯏꯕ ꯕꯕꯥ, ꯑꯩꯁꯨ ꯈꯪꯉꯤ. ꯊꯤꯔꯤꯕꯅꯤ, ꯑꯩꯁꯨ ꯊꯕꯛ ꯐꯪꯗ ꯇꯧꯔꯤꯅꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯕꯕꯥꯅ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯍꯩꯁꯨ ꯐꯅꯌꯥꯝ ꯇꯝꯂꯕꯅꯤ. ꯀꯔꯤꯒꯤ ꯊꯕꯛ ꯐꯪꯂꯣꯏꯗꯧꯔꯤꯕꯅꯣ? ꯅꯪꯅ ꯇꯧꯒꯦꯗ ꯍꯥꯏꯌꯨ, ꯏꯄꯥ ꯂꯣꯏꯅ ꯁꯤꯟꯒꯦ" ꯍꯥꯏꯔꯛꯑꯝꯃꯤ. ꯑꯩꯁꯨ, "ꯕꯕꯥ, ꯑꯩ ꯑꯗꯨم ꯊꯤꯖꯒꯦ. ꯑꯩꯅ ꯄꯥꯝꯕ ꯊꯕꯛ ꯀꯌꯥ ꯐꯪꯗꯕꯗꯨꯗ ꯇꯧꯕꯅꯤ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯑꯝꯃꯤ. ꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯕꯥꯁꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯗꯒꯤ ꯂꯩꯈꯤꯔꯝꯗꯦ. ꯕꯕꯥꯒꯤ ꯗꯦꯕ ꯀꯔꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯕꯕꯥꯒꯤ ꯄꯦꯟꯁꯤꯜ ꯂꯥꯛꯑꯝꯕꯗꯨꯁꯨ ꯂꯦꯞꯈꯤꯔꯝꯃꯤ. ꯑꯗꯨꯗꯒꯤ ꯍꯧꯅ ꯊꯥ ꯈꯨꯗꯤꯡꯒꯤ ꯁꯦꯜ ꯂꯥꯛꯇ꯭ꯔꯕꯗ ꯑꯩꯒꯤ ꯏꯃꯨꯡꯁꯤ ꯑꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ. ꯑꯩꯅꯁꯨ ꯈꯜꯂꯝꯃꯤ, ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯊꯕꯛ ꯑꯃ ꯇꯧꯗ꯭ꯔꯗꯤ ꯏꯃꯨꯡꯁꯦ ꯀꯃꯥꯏꯅ ꯄꯨꯒꯅꯤ? ꯏꯃꯥꯁꯨ ꯃꯁꯥ ꯁꯣꯟꯖꯤꯜꯂꯦ. ꯊꯕꯛ ꯁꯨꯕꯁꯨ ꯑꯃꯠꯇ ꯉꯝꯕ ꯅꯠꯇꯦ. ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯊꯕꯛ ꯊꯤꯕ ꯍꯧꯈꯤꯔꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯆꯠꯄꯗꯨꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ ꯅꯪꯕꯨ ꯀꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ? ꯅꯣꯡꯉꯥꯟꯕꯗꯒꯤ ꯆꯠꯂꯤꯕꯁꯤꯕꯣ?" ꯑꯩꯅꯁꯨ, "ꯏꯃꯥ ꯊꯕꯛ ꯊꯤꯕ ꯆꯠꯂꯤꯕꯅꯤ. ꯑꯩꯅ ꯊꯕꯛ ꯁꯨꯗ꯭ꯔꯗꯤ ꯌꯨꯝꯁꯦ ꯀꯃꯥꯏꯅ ꯄꯨꯒꯅꯤ? ꯏꯃꯥꯁꯨ ꯍꯧꯖꯤꯛꯇꯤ ꯅꯁꯥ ꯁꯣꯟꯖꯤꯜꯂꯦ. ꯊꯕꯛ ꯁꯨꯕ ꯃꯇꯝꯁꯨ ꯅꯠꯇꯦ. ꯍꯧꯖꯤꯛꯇꯤ ꯅꯆꯥꯅ ꯂꯣꯏꯅ ꯌꯨꯝꯁꯦ ꯄꯨꯔꯗꯕꯅꯤ" ꯍꯥꯏꯔꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯅꯣꯛꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯏꯆꯥꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯈꯣꯏꯒꯤꯁꯨ ꯏꯁꯣꯔ ꯍꯥꯏꯕꯗꯨ ꯂꯩꯔꯤꯕꯅꯤ. ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇꯁꯨ ꯏꯁꯣꯔꯅ ꯇꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯆꯅꯤ." ꯏꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯨ ꯀꯩꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯊꯨꯅ ꯕꯕꯥꯒꯤ ꯀꯥꯗ ꯆꯪꯂꯒ ꯕꯕꯥꯅ ꯄꯥꯏꯔꯝꯕ ꯐꯣꯟ ꯑꯗꯨꯕꯨ ꯂꯧꯔꯒ ꯊꯣꯛꯂꯛꯏ. ꯊꯥꯏꯅ ꯕꯕꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯔꯝꯕ ꯃꯃꯥꯟꯅꯕ ꯑꯃ ꯂꯩ. ꯃꯃꯤꯡꯅ ꯀꯦꯁꯣ ꯀꯧꯕꯅꯤ. ꯀꯀꯥꯗꯨꯒ ꯇꯥꯟꯅꯔꯒꯦ ꯈꯟꯗꯅ ꯅꯝꯕꯔ ꯑꯗꯨ ꯂꯧꯊꯣꯛꯑꯒ ꯐꯣꯟ ꯇꯧꯔꯝꯃꯤ. ꯑꯍꯥꯟꯕ ꯇꯧꯕꯗꯗꯤ ꯄꯥꯏꯔꯛꯑꯝꯗꯦ. ꯑꯅꯤꯔꯛ ꯇꯧꯕꯗꯗꯤ ꯄꯥꯏꯔꯛꯑꯒ ꯍꯪꯂꯛꯏ, "ꯍꯦꯜꯂꯣ, ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯐꯣꯟ ꯇꯧꯕꯤꯔꯛꯏꯁꯤꯕꯨ?" ꯑꯩꯁꯨ, "ꯀꯀꯥ, ꯑꯩꯅꯦ, ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯝꯕꯅꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯁꯨ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ, "ꯏꯍꯦ, ꯅꯪ ꯏꯇꯥꯎ ꯆꯥꯎꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯣꯏꯔꯦꯀꯣ. ꯍꯥꯏꯔꯛꯑꯣ, ꯀꯩ ꯇꯥꯟꯅꯁꯦꯕ? ꯏꯆꯥꯅ ꯉꯁꯤ ꯀꯀꯥꯗ ꯐꯣꯟ ꯇꯧꯔꯛꯄꯕꯨ." ꯑꯗꯨꯝꯅ ꯍꯪꯂꯛꯄꯗꯨꯗ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ. "ꯀꯀꯥ, ꯕꯕꯥ ꯂꯩꯈꯤꯗꯕꯗꯒꯤ ꯄꯦꯟꯁꯤꯜ ꯂꯥꯛꯑꯝꯕꯗꯨꯁꯨ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯤ ꯌꯥꯝꯅ ꯋꯥꯕ ꯏꯃꯨꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯅ ꯌꯥꯔꯗꯤ ꯀꯀꯥꯅ ꯑꯩꯒꯤ ꯊꯕꯛ ꯑꯃꯠꯇ ꯁꯤꯟꯕꯤꯌꯨ" ꯍꯥꯏꯔꯨꯕꯗ ꯀꯀꯥꯁꯨ ꯑꯩꯒꯤ ꯋꯥꯗꯨ ꯇꯥꯔꯒ ꯇꯞꯅ ꯍꯥꯏꯔꯛꯑꯝꯃꯤ, "ꯑꯆꯧꯕ, ꯍꯧꯖꯤꯛꯇꯤ ꯊꯕꯛ ꯑꯍꯥꯡꯕꯁꯨ ꯑꯃꯠꯇ ꯂꯩꯇꯦꯅꯦ. ꯑꯗꯣ ꯑꯃꯈꯛꯇꯪꯗꯤ ꯂꯩ, ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯏꯕꯒꯤꯅꯤ. ꯑꯗꯨꯕꯨ ꯏꯆꯥꯅ ꯇꯧꯅꯤꯡꯒꯗ꯭ꯔꯣ?" ꯑꯩꯁꯨ ꯀꯀꯥꯒꯤ ꯋꯥꯗꯨꯗ ꯍꯔꯥꯎꯅ ꯍꯥꯏꯖꯔꯝꯃꯤ, "ꯀꯀꯥ, ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯀꯥꯏꯗꯤꯌꯦ. ꯑꯗꯣ ꯀꯩ ꯂꯝꯗ ꯑꯣꯏꯒꯗꯕꯅꯣ?" ꯍꯪꯂꯝꯃꯤ. ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯀꯀꯥꯅꯁꯨ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯂꯝꯗꯤ ꯈꯔ ꯂꯥꯞꯄꯦ. ꯆꯨꯔꯆꯥꯟꯄꯨꯔꯗꯅꯤ. ꯃꯣꯏꯒꯤꯗꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯌꯥꯝ ꯊꯝꯗꯕ. ꯑꯗꯨꯗ ꯃꯤ ꯑꯃ ꯋꯥꯠꯂꯦ ꯍꯥꯏꯕꯅꯤ. ꯅꯪꯅ ꯇꯧꯅꯤꯡꯂꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩ. ꯑꯗꯨꯗ ꯑꯩ ꯄꯥꯎ ꯄꯤꯈꯤꯒꯦ." ꯑꯩꯁꯨ, "ꯍꯣꯏ ꯀꯀꯥ, ꯑꯩ ꯏꯃꯥꯒ ꯑꯃꯨꯛꯇ ꯇꯥꯟꯅꯔꯛꯈꯤꯒꯦ. ꯑꯗꯨꯒ ꯀꯀꯥꯗ ꯃꯔꯣꯜꯗꯣ ꯍꯥꯏꯔꯛꯑꯒꯦ" ꯍꯥꯏꯔꯝꯃꯤ. ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯀꯀꯥꯗꯨꯁꯨ, "ꯍꯣꯏ ꯍꯣꯏ, ꯇꯥꯟꯅꯔꯣ, ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯀꯀꯥꯁꯨ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ. ꯐꯣꯟ ꯊꯝꯈ꯭ꯔꯕꯗ ꯑꯩꯅ ꯏꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯪꯂꯝꯃꯤ, "ꯏꯃꯥ, ꯑꯩ ꯀꯀꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯦ ꯑꯩ ꯇꯧꯔꯨꯒꯦ." ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯅꯪꯕꯨ ꯋꯥꯔꯣꯏꯗ꯭ꯔꯣ? ꯁ꯭ꯋꯥꯏ ꯑꯅꯛꯄꯗ ꯑꯣꯏꯅ ꯊꯤꯁꯤꯗ ꯊꯕꯛꯇꯣ." ꯑꯩꯁꯨ, "ꯋꯥꯔꯣꯏꯌꯦ ꯏꯃꯥ. ꯁ꯭ꯋꯥꯏꯗ ꯍꯧꯖꯤꯛ ꯊꯕꯛ ꯑꯃꯠꯇ ꯐꯪꯗꯦ. ꯑꯗꯨꯅꯅꯦ ꯑꯩꯅ ꯑꯥꯗ ꯑꯣꯏꯅ ꯇꯧꯔꯨꯔꯒꯦ ꯍꯥꯏꯔꯤꯁꯦ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯐꯔꯦ ꯐꯔꯦ, ꯏꯆꯥꯅꯕꯨ ꯄꯥꯝꯂꯗꯤ ꯇꯧꯒꯦꯁꯨ ꯇꯧꯔꯣ." ꯑꯩꯁꯨ ꯏꯃꯥꯅ ꯌꯥꯔꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯁꯨꯝꯅ ꯅꯨꯃꯤꯠꯇꯨꯃ ꯑꯩꯁꯨ ꯑꯗꯨꯝ ꯄꯣꯊꯥꯈꯤ. ꯅꯣꯡꯉꯥꯜꯂꯒ ꯀꯀꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯊꯕꯛ ꯑꯗꯨ ꯌꯥꯔꯦ, ꯆꯠꯅꯕ ꯍꯥꯏꯅꯔꯝꯃꯤ. ꯀꯀꯥꯅꯁꯨ ꯗꯦꯠ 20ꯗ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯛꯑꯝꯃꯤ.
ꯑꯩꯁꯨ ꯍꯣꯏ ꯀꯀꯥ ꯑꯗꯣ ꯄꯥꯎꯗꯤ ꯄꯤꯈ꯭ꯔꯕꯣ ꯍꯪꯂꯨꯕꯗ ꯀꯀꯥꯅꯁꯨ ꯑꯗꯨꯒꯤꯗꯤ ꯌꯥꯔꯅꯤ, ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯈ꯭ꯔꯕꯅꯤ꯫ ꯑꯩꯁꯨ ꯀꯀꯥꯗ ꯍꯥꯏꯔꯝꯃꯤ, ꯀꯀꯥ ꯑꯗꯨꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯣ ꯊꯥꯏꯅ ꯃꯤ ꯐꯨꯝꯕ ꯃꯐꯝꯅꯤ ꯍꯥꯏꯅꯔꯝꯃꯤ, ꯆꯨꯝꯕ꯭ꯔꯣ? ꯀꯀꯥꯁꯨ ꯑꯩ ꯀꯤꯔꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯤꯜꯂꯛꯑꯝꯃꯤ꯫ ꯀꯥꯏꯗꯒꯤꯅꯣ, ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯩꯔꯤꯕ ꯃꯌꯥꯝꯗꯣ ꯑꯃꯠꯇ ꯂꯩꯌꯨ ꯌꯥꯔꯔꯣꯏ꯫ ꯑꯩꯁꯨ ꯀꯀꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯣꯏ ꯀꯀꯥ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯊꯝꯖꯔꯒꯦ꯫ ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯅꯊꯟꯇ ꯁꯤꯗ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩꯒ ꯑꯥꯗ ꯂꯩꯔꯨꯁꯤꯗꯅ꯫ ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯇꯞꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯑꯆꯧꯕ ꯏꯃꯥꯗꯤ ꯅꯪ ꯕꯕꯥꯅ ꯊꯝꯂꯝꯕ ꯌꯨꯝꯁꯦ ꯊꯥꯗꯣꯛꯄ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯨꯅ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯂꯩꯍꯧꯒꯦ꯫ ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯒꯅ ꯅꯪ ꯃꯥꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯨ ꯀꯧꯔꯒ ꯂꯩꯃꯤꯟꯅꯔꯒꯦ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯀꯗꯕꯁꯤ ꯀꯨꯏꯔꯛꯇ꯭ꯔꯦ, ꯄꯣꯠꯆꯩ ꯈꯔ ꯌꯣꯝꯁꯜꯂꯨꯈꯤꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯑꯩꯒꯤ ꯀꯥꯗ ꯆꯪꯗꯨꯅ ꯄꯨꯒꯗꯕ ꯄꯣꯠꯆꯩ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯃꯇꯝꯗꯤ ꯁꯨꯝ ꯍꯧꯈꯤꯕꯅ ꯑꯩꯅ ꯆꯠꯀꯗꯕ ꯅꯨꯃꯤꯠꯇꯨꯁꯨ ꯌꯧꯔꯛꯑꯝꯃꯤ꯫ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯣꯛꯂꯛꯄꯗ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯁꯦꯜ ꯈꯔ ꯄꯤꯔꯒ ꯍꯥꯏꯔꯛꯏ, ꯑꯆꯧꯕ ꯑꯥꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯕ ꯌꯥꯗꯦꯀꯣ, ꯒ꯭ꯌꯥꯟ ꯇꯥꯅ ꯊꯕꯛꯇ ꯃꯥꯏ ꯑꯣꯟꯁꯤꯜꯂꯒ ꯐꯖꯅ ꯂꯩꯌꯨ꯫ ꯑꯩꯁꯨ ꯍꯣꯏ ꯏꯃꯥ ꯑꯩ ꯉꯥꯎꯁꯤꯟꯅꯔꯣꯏꯌꯦ, ꯁꯤꯗꯒꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯨ ꯅꯨꯡꯉꯥꯏꯔꯗꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯃꯥꯃꯁꯨ ꯂꯥꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯑꯆꯧꯕ ꯅꯪꯕꯨ ꯂꯣꯏꯗ꯭ꯔꯤꯕꯣ? ꯑꯩ ꯊꯤꯟꯕꯤꯔꯝꯂꯒꯦ ꯂꯥꯛꯑꯣ꯫ ꯁꯨꯝꯅ ꯑꯩꯁꯨ ꯃꯥꯃꯒ ꯄꯨꯟꯅ ꯍꯣꯁꯄꯤꯇꯥꯜꯗꯨ ꯇꯝꯅ ꯂꯥꯛꯑꯝꯃꯤ꯫ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯃꯄꯨꯗꯨꯒ ꯋꯥꯔꯤ ꯁꯥꯔꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ, ꯇꯣꯝꯕ ꯅꯪꯒꯤ ꯗ꯭ꯌꯨꯇꯤꯁꯦ ꯅꯥꯏꯠ ꯇꯥꯒꯗꯕꯅꯤꯀꯣ꯫ ꯑꯩꯅꯁꯨ ꯑꯗꯨ ꯍꯥꯏꯔꯛꯄꯗ ꯁꯥꯔ ꯑꯩꯒꯤꯁꯦ ꯃꯣꯔꯅꯤꯡꯒꯨꯝꯕꯗ ꯑꯣꯟꯊꯣꯛꯄꯗꯤ ꯌꯥꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯅ ꯑꯗꯨꯝꯅ ꯍꯪꯂꯨꯕꯗ ꯁꯥꯔꯗꯨꯅꯁꯨ ꯍꯥꯏꯔꯛꯏ, ꯇꯣꯝꯕ ꯃꯣꯔꯅꯤꯡꯗꯤ ꯑꯌꯥꯝꯕꯅ ꯅꯨꯄꯤ ꯇꯥꯍꯟꯕꯅꯤ, ꯅꯨꯡꯗꯥꯡꯅ ꯅꯨꯄꯥ ꯊꯝꯕꯅꯤ, ꯃꯥꯒꯤ ꯁꯦꯗꯨꯜ ꯂꯩꯕꯅꯤꯅ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ꯫ ꯑꯩꯁꯨ ꯍꯣꯏ ꯁꯥꯔ ꯑꯗꯨꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯔꯗꯨꯅ ꯑꯃꯨꯛꯁꯨ ꯇꯞꯅ ꯍꯥꯏꯔꯛꯏ, ꯅꯪꯅ ꯂꯩꯗꯣꯏꯁꯤꯅ ꯁꯤꯒꯤ ꯀ꯭ꯋꯥꯇꯔꯁꯤꯗꯅꯤ, ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯐ꯭ꯔꯤꯅꯤꯀꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯩꯁꯨ ꯑꯩꯒꯤ ꯀ꯭ꯋꯥꯇꯔꯗꯨꯗ ꯆꯪꯉꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯄꯣꯠꯆꯩ ꯂꯣꯏꯁꯤꯜꯂꯤꯉꯩꯗ ꯅꯨꯡꯗꯥꯡ ꯇꯥꯕ ꯈꯪꯍꯧꯗꯦ꯫ ꯆꯥꯛ ꯂꯧꯔꯨ ꯂꯥꯛꯑꯣ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯆꯠꯇꯨꯅ ꯆꯥꯛꯇꯣ ꯂꯧꯔꯝꯃꯤ꯫ ꯆꯥꯛ ꯆꯥꯕ ꯇꯣꯛꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯋꯥꯀꯤꯡ ꯑꯣꯏꯅ ꯍꯣꯁꯄꯤꯇꯥꯜꯗꯨꯒꯤ ꯑꯀꯣꯏꯕꯗꯨ ꯆꯠꯇꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗ ꯂꯥꯞꯇꯛꯅ ꯃꯩ ꯑꯃꯠꯇ ꯊꯥꯟꯗꯕ ꯀꯥ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯁꯤꯜꯂꯨꯕꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯗꯧꯅ ꯇꯧꯔꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯀꯩꯅꯣꯅꯦ, ꯀꯅꯥ ꯑꯣꯏꯔꯕꯖꯥꯠꯅꯣ ꯑꯃꯝꯕꯁꯤꯗ ꯆꯪꯈ꯭ꯔꯤꯁꯤꯕꯨ? ꯅꯠꯇꯦ, ꯁꯤꯕꯨ ꯆꯪꯕ ꯌꯥꯕ ꯃꯐꯝꯒ ꯑꯣꯏꯕ ꯖꯥꯠꯂꯅꯦ? ꯑꯩꯁꯨ ꯁꯤ ꯍꯥꯏꯗꯨꯅ ꯃꯐꯝꯗꯨꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯨꯕꯗ ꯍꯧꯖꯤꯛ ꯆꯪꯈꯤꯕ ꯅꯔꯁꯇꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ, ꯁꯤꯗ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯇ ꯆꯪꯈꯤꯕꯗꯨꯕꯣ? ꯀꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ? ꯅꯠꯇꯦ, ꯃꯐꯝꯁꯤꯕꯨ ꯀꯔꯤ ꯊꯝꯕꯖꯥꯠꯅꯣ? ꯑꯩꯁꯨ ꯏꯊꯟꯇ ꯀꯤꯁꯤꯜꯂꯛꯄꯗꯒꯤ ꯊꯨꯅ ꯃꯐꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯅ ꯊꯣꯛꯂꯛꯄꯗꯗꯤ ꯗꯣꯛꯇꯔ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯗꯣꯛꯇꯔꯗꯨꯅꯁꯨ ꯑꯩꯉꯣꯟꯗ ꯍꯪꯂꯛꯏ, ꯇꯣꯝꯕ ꯅꯪꯗꯤ ꯀꯗꯣꯝꯗ ꯆꯪꯉꯨꯔꯤꯕꯅꯣ ꯅꯨꯡꯗꯥꯡꯁꯤꯗ? ꯑꯩꯁꯨ ꯁꯥꯔ ꯁꯣꯝꯒꯤ ꯃꯩ ꯊꯥꯟꯗꯕ ꯔꯨꯝꯁꯤꯕꯨ ꯀꯔꯤ ꯂꯩꯒꯦ? ꯃꯩꯁꯨ ꯑꯃꯠꯇ ꯊꯥꯟꯕ ꯎꯗꯦ, ꯁꯤꯗ ꯅꯔꯁ ꯅꯨꯄꯤ ꯑꯃ ꯆꯪꯈꯤꯕꯁꯨ ꯎꯏ ꯍꯥꯏꯔꯨꯕꯗ ꯗꯣꯛꯇꯔꯗꯨꯅ ꯑꯩꯉꯣꯟꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯇꯣꯝꯕ ꯁꯤꯗꯤ ꯃꯤ ꯑꯁꯤꯕ ꯊꯝꯐꯝ ꯃꯣꯛꯅꯤ, ꯅꯪ ꯁꯤꯗ ꯆꯪꯉꯨꯔꯤꯔꯣ? ꯍꯌꯦꯡꯈꯩꯗꯤ ꯁꯣꯝꯗ ꯆꯪꯒꯅꯨꯀꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯧꯖꯤꯛꯇ ꯅꯔꯁ ꯑꯃ ꯆꯪꯈꯤꯕꯅꯦ, ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯋꯥꯗꯨꯗ ꯗꯣꯛꯇꯔꯗꯨꯅꯁꯨ ꯏꯉꯛ ꯉꯛꯅ ꯈꯨꯝꯂꯛꯑꯝꯃꯤ, ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯨ? ꯁꯤꯗꯗꯤ ꯅꯨꯡꯗꯥꯡ ꯀꯅꯥꯝꯇ ꯆꯪꯂꯣꯏ, ꯅꯪ ꯋꯥꯈꯜꯅ ꯑꯣꯏꯔꯝꯒꯅꯤ, ꯐꯔꯦ ꯆꯪꯉꯣ ꯄꯣꯊꯥꯔꯨꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯊꯨꯅ ꯂꯥꯛꯇꯨꯅ ꯉꯥꯛ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯏꯃꯥꯒꯤ ꯐꯣꯟ ꯂꯥꯛꯄꯗꯒꯤ ꯃꯅꯨꯡꯗ ꯅꯦꯠꯋꯥꯛ ꯇꯥꯗꯦ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯁꯥꯔꯤꯉꯩꯗ ꯑꯩꯒꯤ ꯔꯨꯝꯁꯤꯗ ꯀꯣꯜꯂꯤꯛ ꯇꯥꯕꯒꯤ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣ ꯈꯟꯗꯅ ꯏꯃꯥꯗ ꯍꯥꯏꯔꯝꯃꯤ, ꯏꯃꯥ ꯑꯩ ꯊꯝꯃꯒꯦ ꯉꯁꯤꯒꯤꯗꯤ, ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯁꯨꯝꯅ ꯐꯣꯟꯗꯨ ꯊꯝꯈ꯭ꯔꯕꯗ ꯑꯩꯅ ꯔꯨꯝꯗ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ, ꯀꯣꯜꯂꯤꯛꯇꯨꯁꯨ ꯃꯐꯝ ꯆꯥꯅ ꯂꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ, ꯃꯐꯝꯁꯤꯕꯨ ꯀꯩꯅꯣꯝꯗꯤ ꯁꯣꯏꯗꯅ ꯇꯧꯔꯦꯁꯦ꯫ ꯑꯩꯁꯨ ꯁꯤ ꯈꯜꯂꯒ ꯅꯨꯃꯤꯠꯁꯤꯃꯗꯤ ꯇꯨꯝꯕ ꯊꯦꯝꯗꯨꯅ ꯋꯥꯅ ꯇꯨꯝꯂꯝꯃꯤ꯫ ꯅꯣꯡꯉꯥꯟꯕꯒ ꯑꯩꯁꯨ ꯇꯧꯐꯝ ꯊꯣꯛꯄ ꯈꯔ ꯇꯧꯔꯒ ꯅꯨꯡꯗꯥꯡ ꯗ꯭ꯌꯨꯇꯤ ꯇꯥꯗꯣꯏꯅꯤ ꯍꯥꯏꯗꯅ ꯉꯥꯛ ꯑꯃꯨꯛ ꯇꯨꯝꯂꯝꯃꯤ꯫ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗꯗꯤ ꯅꯨꯡꯗꯥꯡ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯍꯧꯒꯠꯇꯨꯅ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯌꯨꯅꯤꯐꯣꯔꯝꯗꯨ ꯁꯦꯠꯆꯤꯜꯂꯒ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗ ꯔꯥꯎꯟ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯅ ꯁꯨꯝ ꯆꯠꯂꯛꯄꯗ ꯉꯔꯥꯡꯒꯤ ꯃꯐꯝꯗꯨꯗ ꯑꯩꯁꯦ ꯌꯦꯡꯅꯤꯡꯕ ꯐꯥꯎꯕꯗꯒꯤ ꯑꯃꯨꯛꯇꯪꯗꯤ ꯆꯪꯉꯨꯒꯦ ꯈꯟꯗꯨꯅ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯆꯪꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯆꯪꯂꯨꯕꯗ ꯅꯨꯄꯤ ꯑꯃꯅ ꯀꯟꯅ ꯀꯞꯄꯒꯤ ꯃꯈꯣꯟꯁꯤ ꯑꯩꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯝꯅ ꯇꯥꯔꯛꯄꯗꯨꯗ ꯀꯩꯅꯣ ꯈꯟꯗꯅ ꯀꯣꯏꯌꯦꯡ ꯌꯦꯡꯗꯨꯅ ꯉꯥꯛ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯀꯞꯂꯤꯕꯗꯨꯁꯨ ꯍꯦꯟꯅ ꯏꯅꯥꯛꯇ ꯅꯛꯁꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯑꯝꯃꯤ꯫
ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯨꯅ ꯆꯦꯟꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ, ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯁꯤꯗ ꯂꯩꯕ ꯉꯝꯗꯣꯏꯅꯣ? ꯑꯩꯁꯨ ꯗ꯭ꯌꯨꯇꯤꯁꯦ ꯇꯧꯅ ꯇꯧꯅ ꯏꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ꯫ ꯏꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ ꯅꯪ ꯑꯗꯨꯗ ꯂꯩꯕꯗ ꯈꯨꯗꯣꯡ ꯊꯤꯗꯨꯕ ꯑꯣꯏꯗꯤ ꯁꯤꯗ ꯂꯥꯛꯑꯣ." "ꯏꯃꯥ, ꯑꯩꯁꯨ ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯈꯤꯒꯦ. ꯇꯧꯕꯗ ꯉꯥꯏꯔꯤ, ꯇꯣꯛꯄꯗꯨ ꯅꯨꯡꯉꯥꯏꯇꯦ. ꯃꯇꯝ ꯈꯔꯗꯤ ꯌꯦꯡꯉꯁꯤ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ "ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯏꯃꯥ ꯊꯝꯃꯒꯦ, ꯇꯨꯝꯃꯨꯔꯒꯦ." ꯑꯩꯁꯨ "ꯍꯣꯏ ꯏꯃꯥ ꯊꯝꯃꯣ, ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯇꯥꯔꯤ." ꯐꯣꯟ ꯊꯝꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯁꯨ ꯗ꯭ꯌꯨꯇꯤ ꯇꯥꯔꯤꯕꯅꯤ ꯍꯥꯏꯗꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯨꯝꯅ ꯑꯩꯅ ꯂꯩꯔꯤꯉꯩꯗꯁꯨ ꯑꯩꯒꯤ ꯇꯨꯡꯁꯤꯗ ꯃꯤ ꯑꯃ ꯏꯟꯅꯔꯛꯄꯒꯨꯝ ꯑꯗꯨꯝ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣ ꯃꯈꯣꯟꯁꯤꯕꯨ ꯀꯅꯥ ꯂꯥꯛꯄ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯇꯨꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯀꯣꯏꯌꯦꯡ ꯑꯃꯨꯛ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯥꯛꯄ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯑꯀꯤꯕꯗꯤ ꯐꯥꯎꯔꯝꯃꯤ ꯏꯁꯥꯁꯤꯗ, ꯑꯗꯨꯕꯨ ꯊꯕꯛꯁꯦ ꯇꯧꯗꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯕꯗ ꯑꯩꯁꯨ ꯑꯩꯒꯤ ꯔꯨꯝꯗ ꯂꯥꯛꯑꯒ ꯑꯃꯨꯛ ꯄꯣꯊꯥꯔꯝꯃꯤ꯫ ꯋꯥꯔꯦꯅ ꯉꯥꯛ ꯇꯨꯝꯊꯔꯤꯉꯩꯁꯤꯗ ꯑꯩꯒꯤ ꯔꯨꯝꯒꯤ ꯊꯣꯡꯁꯦ ꯀꯣꯛ ꯀꯣꯛ ꯍꯥꯏꯗꯅ ꯑꯃꯨꯛ ꯊꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯇꯨꯝꯂꯝꯕꯗꯨ ꯃꯤꯠ ꯁꯤꯡꯂꯗꯨꯅ ꯊꯨꯅ ꯍꯧꯒꯠꯇꯨꯅ ꯊꯣꯡꯗꯣ ꯍꯥꯡꯂꯝꯃꯤ꯫ ꯑꯩꯅ ꯊꯣꯡꯗꯣ ꯍꯥꯡꯂꯨꯕꯗꯗꯤ ꯀꯅꯥꯁꯨ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ, ꯅꯨꯡꯊꯤꯟꯗꯁꯨ ꯌꯥꯎꯅ ꯇꯧꯔꯛꯑꯕ ꯖꯥꯠꯂꯥ? ꯑꯩꯁꯨ ꯁꯤ ꯈꯜꯂꯒ ꯊꯣꯡꯗꯣ ꯑꯃꯨꯛ ꯊꯨꯅ ꯂꯣꯟꯁꯤꯜꯂꯒ ꯑꯩꯒꯤ ꯀꯥꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯏꯔꯨ ꯃꯥꯏꯊꯖꯔꯒ ꯆꯥꯛ ꯂꯧꯔꯒ ꯆꯥꯊꯣꯛꯑꯒ ꯄꯣꯊꯥꯗꯨꯅ ꯂꯩꯔꯤꯉꯩ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯅꯨꯡꯁꯤꯠ ꯑꯁꯥꯕ ꯑꯃ ꯁꯤꯠꯆꯤꯜꯂꯛꯏ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯏꯁꯥꯁꯤꯗ ꯌꯩꯔꯤꯕ ꯅꯨꯡꯁꯤꯠꯁꯤꯕꯨ ꯑꯁꯥꯕ ꯉꯥꯛꯇ? ꯁꯨꯝꯅ ꯂꯩꯔꯤꯉꯩꯗ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯑꯃ ꯅꯝꯂꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯅꯝꯗꯨꯗ ꯀꯥꯗ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯊꯨꯅ ꯃꯄꯥꯟꯗ ꯊꯣꯛꯑꯝꯃꯤ꯫ ꯀꯩꯅꯣ ꯃꯅꯝꯁꯤꯗꯤ ꯁꯨꯛ ꯅꯝꯊꯤꯔꯤꯁꯤꯕꯨ? ꯑꯩꯒꯤ ꯀꯥꯁꯤꯕꯨ ꯀꯔꯤ ꯑꯄꯨꯝ ꯑꯁꯥꯒ ꯂꯩꯔꯕ ꯖꯥꯠꯂꯥ? ꯁꯤ ꯈꯟꯗꯨꯅ ꯑꯩꯁꯨ ꯅꯥꯇꯣꯟ ꯃꯦꯟꯗꯨꯅ ꯑꯩꯒꯤ ꯀꯥꯗ ꯆꯪꯂꯒ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯑꯩꯅ ꯑꯗꯨꯝꯅ ꯌꯦꯡꯂꯨꯕꯗꯗꯤ ꯀꯔꯤꯃꯠꯇ ꯂꯩꯕ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯀꯗꯣꯝꯗꯒꯤ ꯄꯥꯏꯔꯛꯏꯕ ꯃꯅꯝꯅꯣ ꯈꯟꯗꯨꯅ ꯑꯃꯨꯛ ꯑꯩꯒꯤ ꯄꯔꯐ꯭ꯌꯨꯝ ꯑꯗꯨ ꯆꯥꯏꯊꯣꯛꯑꯝꯃꯤ꯫ ꯁꯨꯝꯅ ꯑꯀꯤ ꯇꯨꯖꯨꯡꯕ ꯀꯌꯥ ꯑꯩꯒꯤ ꯏꯁꯥꯁꯤꯗ ꯄꯤꯔꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯃꯐꯝꯁꯤꯗ ꯂꯩꯕꯗꯤ ꯂꯩꯅꯤꯡꯗ꯭ꯔꯕꯅꯤ, ꯑꯗꯨꯕꯨ ꯉꯝꯅꯤ ꯍꯥꯏꯗꯅ ꯂꯥꯛꯎꯔꯕꯅꯤꯅ ꯈꯥꯡꯂꯒꯦ ꯍꯥꯏꯗꯅ ꯈꯥꯡꯂꯝꯃꯤ꯫ ꯁꯨꯝꯅ ꯍꯞꯇꯥꯃꯨꯛꯇꯤ ꯍꯧꯈ꯭ꯔꯦ꯫ ꯍꯞꯇꯥꯃꯨꯛꯁꯤꯗ ꯑꯩꯒꯤ ꯏꯁꯥꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯣꯛꯊꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯏꯃꯥꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯏꯃꯥ, ꯑꯩ ꯏꯁꯥꯁꯦ ꯌꯥꯝꯅ ꯁꯣꯟꯊꯔꯦ, ꯍꯩꯅꯤꯡꯗꯕꯒꯨꯝ ꯏꯇꯧ ꯇꯧꯏ." ꯑꯩꯅ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕꯗ ꯏꯃꯥꯁꯨ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯏ, "ꯑꯆꯧꯕ, ꯑꯗꯨꯗꯤ ꯅꯪ ꯑꯗꯨꯗ ꯂꯩꯕ ꯌꯥꯔꯔꯣꯏ, ꯁꯤꯗ ꯑꯣꯏꯅ ꯂꯩꯔꯁꯤ. ꯏꯃꯥ, ꯅꯪꯕꯨ ꯉꯁꯤ ꯅꯪ ꯃꯥꯝꯃꯒ ꯂꯧꯕ ꯂꯥꯛꯀꯦ." ꯍꯥꯏꯔꯛꯑꯝꯃꯤ꯫ ꯑꯩꯁꯨ "ꯍꯣꯏ ꯏꯃꯥ" ꯍꯥꯏꯗꯅ ꯐꯣꯟꯗꯣ ꯑꯗꯨꯝ ꯊꯝꯈꯤꯔꯝꯃꯤ꯫ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯏꯁꯥꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯜꯂꯨꯒꯦ ꯍꯥꯏꯗꯅ ꯆꯠꯂꯝꯃꯤ꯫ ꯑꯩꯅ ꯆꯪꯉꯨꯕꯗ ꯗꯣꯛꯇꯔ ꯀꯅꯥꯝꯇ ꯂꯩꯔꯝꯈꯤꯗꯦ꯫ ꯑꯩꯁꯨ ꯀꯗꯣꯝꯗ ꯂꯩꯈ꯭ꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯅ ꯆꯠꯇꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ ꯀꯣꯟꯅ ꯇꯨꯡꯗ ꯃꯣꯛ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯗꯣꯛꯇꯔ ꯑꯃ ꯂꯩꯔꯤꯕꯗꯨ ꯑꯩꯅ ꯎꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯨꯅ ꯗꯣꯛꯇꯔꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ꯫ ꯆꯤꯟꯗꯁꯨ ꯗꯣꯛꯇꯔ ꯀꯧꯗꯨꯅ ꯇꯥꯟꯅꯖꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯍꯧꯖꯤꯛꯇ ꯑꯩꯒꯤ ꯃꯥꯡꯗ ꯆꯠꯂꯝꯕ ꯗꯣꯛꯇꯔꯗꯣ ꯑꯃꯨꯛ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯕꯨ? ꯅꯠꯇꯦ, ꯁꯤꯕꯨ ꯃꯪꯂꯥ ꯇꯥꯏꯕꯪꯂꯥ? ꯑꯩꯁꯨ ꯁꯤ ꯈꯟꯗꯨꯅ ꯍꯜꯂꯒꯦꯅ ꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯁꯤꯗ ꯑꯩꯒꯤ ꯃꯥꯡꯁꯤꯗ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯁꯣꯛꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯑꯗꯨꯗꯒꯤ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯃꯥꯡꯈ꯭ꯔꯦ꯫ ꯑꯩꯅ ꯋꯥꯈꯜ ꯇꯥꯔꯛꯄꯗꯗꯤ ꯑꯩꯁꯦ ꯌꯨꯝꯗ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯐꯝꯗꯨꯅ ꯀꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ, "ꯑꯆꯧꯕ, ꯅꯪ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ? ꯒ꯭ꯌꯥꯟ ꯇꯥꯔꯕ꯭ꯔꯣ?" ꯑꯩꯅꯁꯨ, "ꯏꯃꯥ, ꯑꯩ ꯏꯁꯥꯁꯤ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯔꯒ ꯂꯩꯔꯦ." ꯍꯥꯏꯔꯨꯕꯗ ꯏꯃꯥꯅꯁꯨ, "ꯑꯃꯥꯏꯕ ꯑꯃ ꯀꯧꯕ ꯆꯠꯈꯤꯕꯅꯤ, ꯅꯪ ꯃꯥꯝꯃꯅ ꯂꯥꯛꯑꯅꯤ, ꯑꯗꯨꯒ ꯏꯆꯥ ꯌꯦꯡꯊꯣꯛꯍꯟꯒꯦ, ꯑꯗꯨꯒ ꯀꯩꯁꯨ ꯇꯧꯔꯣꯏ." ꯍꯥꯏꯔꯛꯏ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯃ ꯂꯥꯛꯇꯨꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯌꯦꯡꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯊꯦꯡꯅꯔꯛꯄꯁꯤꯡ ꯂꯣꯏꯅ ꯍꯪꯉꯛꯑꯝꯃꯤ꯫ ꯑꯩꯁꯨ ꯆꯠꯄꯗꯒꯤ ꯍꯧꯔꯒ ꯑꯩꯅ ꯊꯦꯡꯅꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯑꯃꯥꯏꯕꯗꯨꯅ ꯑꯩꯒꯤ ꯏꯁꯥꯁꯤ ꯏꯁꯤꯡ ꯑꯁꯦꯡꯕ ꯈꯤꯛꯇꯨꯅ ꯌꯦꯡꯕꯤꯔꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯏꯕꯨꯡꯉꯣꯁꯦ ꯊꯋꯥꯏ ꯑꯃꯅ ꯄꯨꯒꯦ ꯇꯧꯔꯝꯕꯅꯤ. ꯏꯕꯨꯡꯉꯣꯅ ꯃꯤ ꯑꯁꯤꯐꯝ ꯊꯝꯕꯗꯨꯗ ꯆꯪꯉꯨꯕꯗꯨꯗ ꯊꯋꯥꯏ ꯑꯣꯛꯅꯕ ꯑꯣꯏꯒꯅꯤ ꯃꯁꯥꯗ. ꯑꯗꯨꯅꯅꯤ ꯃꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯔꯤꯕꯗꯨ. ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯇꯧꯔꯔꯣꯏꯗ. ꯑꯩꯅ ꯂꯣꯏꯅ ꯐꯅꯕ ꯌꯦꯡꯕꯤꯔꯝꯂꯒꯦ." ꯑꯃꯥꯏꯕꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯍꯧꯖꯤꯛꯇꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ. ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ. ꯅꯨꯡꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯑꯩꯕꯨ ꯑꯃꯨꯛ ꯀꯧꯔꯛꯎ." ꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯥꯏꯕꯗꯨꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯨꯝꯅ ꯑꯃꯥꯏꯕꯗꯨꯅ ꯌꯦꯡꯕꯤꯔꯝꯗꯅ ꯑꯩꯒꯤ ꯏꯁꯥꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯐꯥꯎꯔꯝꯕ ꯑꯗꯨꯁꯨ ꯂꯣꯏꯅ ꯐꯈꯤꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯐꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯈꯟꯈ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯑꯩꯒꯤ ꯌꯨꯝꯒ ꯏꯔꯥꯞ ꯂꯥꯞꯅꯗꯅ ꯊꯕꯛ ꯑꯃ ꯐꯪꯗꯨꯅ ꯌꯨꯝꯗꯒꯤ ꯑꯣꯏꯅ ꯊꯕꯛ ꯑꯗꯨ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝ, ꯁꯤꯅꯤ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯇꯨꯡꯗ ꯅꯨꯡꯉꯥꯏ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫
ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝꯗꯒꯤ ꯈꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ ꯋꯥꯔꯤꯁꯤꯕ ꯂꯟꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯣꯛꯅꯣꯟꯅ ꯈꯣꯏꯔꯝꯖꯔꯤ